Manipur Police na TONGANBA MAPHAM SINGDAGI lona Thingkhraba Lalhoulup, KCP PWZ, KCP City MEITEI AMDI, PREPAK Progi Cadre Konana Khutlaising su Phagatpa Ngamkhre, Manipur Police Control Room dagi thadorokpa pau amada, Imphal West District ki Lamsang Police Station na Konba, Kameng Sabal dagi lona Thingkhraba Lalhoulup, KCP PWZ ki Cadre Mari Phaba Ngamkhre, Security Forces Singna Faraba Cadre Singh Adudi, Takhel Mayum Victor Chahi Kun Gahumdoi, Hoidrom Vikas Singh Allies Sanamacha Chahi Kun Manga, Oinam Naucha Allies Mek Sahi Taramapan Amadi, Aungsi Zone Chahi Kun Traga Humdoini, Hairiba Mioy Singh Asi Micham, Government Employees Dukan, Pharmacies, Amadi, Stone Crushers, Mapu Singdagi, Sankhai Chathabada Janaba Singh Hairi, Makoidagi, .32 pistol amaga loinana maduda yaramba kapa yariba maru taret 9mm pistol amadi maru tara 9mm gi empty case detonator card chamaga tara humdoi buffing handset mobile handset ahum two-wheelers ani loinana notebook ani Phagatpa Ngamkhre nakan amaromda Kakching district ki Irumpal dagi lona Thingkhraba Lalhoulup KCP City MEITEI gi Cadre Marangtem Govin Allies Khaba MEITEI Chahi Kuntragani su Phagatpa Ngamkhre Mahakakching amadi Thaubalgis Mafam Singda Sankhai Chathabada Jenabani Hairi Mioisi Asidagi phone ani amadi four-wheeler ama Phagatpa Ngamkhre Loyana Singzamai Police Station na Konba Singzamai Okram Lekai dagi Manipur Police ki team amana lona Thingkhraba Lalhoulup PREPAK Progi Cadre ama Phaba Ngamkhre Mioi adu Pebam Dakeshwar Singh Chahi Yankhaiga Nithoini Mahak Singzamai area da phone gi khuthangda demand tawbada chenaba Singzamai Okram Lekai dagi sana jawba koba mioi amana mahak ki makhada leiduna sankhai chathai hairi mioi asidagi mobile ama wallet ama Aadhaar ama voter card ama pan card ama amadi notebook ama Phagatle haina pawas na makatari